ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯕ ꯑꯗꯨꯒ ꯈꯪꯃꯤꯟꯅꯗꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯙꯥꯔ ꯀꯥꯔꯗꯁꯤꯗ ꯀꯔꯝꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯤꯡ ꯇꯧꯏ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯣꯕꯥꯏꯜꯒꯤ ꯊ꯭ꯔꯨꯗꯒꯤ ꯌꯦꯡꯖꯕ ꯌꯥꯏꯑꯕꯀꯣ ꯍꯥꯏꯗꯤ ꯑꯥꯙꯥꯔ ꯁꯦꯟꯇꯔꯗ ꯑꯥꯙꯥꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯐꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯠꯇꯕꯤꯗ ꯑꯗꯨꯝ ꯏꯁꯥꯅ ꯌꯨꯝꯗ ꯐꯝꯅ ꯑꯗꯨꯝ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯅꯥꯒꯨꯝꯕꯒꯤ ꯑꯥꯙꯥꯔꯗ ꯀꯔꯝꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯤꯡ ꯇꯧꯏ ꯍꯥꯏꯁꯤ ꯈꯪꯗꯕ ꯑꯣꯏꯔꯒꯗꯤ ꯀꯔꯝꯕꯅ ꯈꯪꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯨꯟꯅ ꯑꯗꯨ ꯚꯤꯗꯤꯑꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯗꯨꯁꯨ ꯅꯝꯕꯤꯌꯨ ꯍꯥꯏꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇ ꯅꯍꯥꯛꯇ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯍꯧꯔꯁꯤꯀꯣ ꯁꯤ ꯑꯍꯥꯟꯕ ꯏꯁꯥ ꯀ꯭ꯔꯣꯝꯗ ꯑꯣꯏꯔꯦ ꯒꯨꯒꯜꯗ ꯑꯣꯏꯔꯦ ꯑꯃ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯒꯣꯔꯃꯦꯟ ꯍꯥꯏꯗꯤ ꯑꯥꯙꯥꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯁꯤꯒꯤ sida ꯂꯩꯔꯤꯕ uida.government.in ꯁꯦ ꯁꯤꯗ ꯆꯪꯒꯅꯦꯕꯀꯣ sida ꯆꯪꯕꯤꯔꯅꯤ ꯑꯗꯣ ꯁꯤꯗ ꯆꯪ ꯃꯇꯨꯡꯗ ꯁꯤ ꯃꯁꯥꯒꯤ ꯂꯥꯛꯏꯕ UIDAY sida ꯆꯪꯒꯅꯤ ꯑꯗꯨꯒ ꯁꯤ ꯃꯁꯥꯒꯤ ꯑꯥꯙꯥꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯊꯣꯛꯑꯦꯀꯣ ꯑꯗꯨ ꯁꯤꯗ ꯑꯥꯙꯥꯔ ꯁꯥꯔꯚꯤꯁ ꯑꯅꯤ ꯑꯩꯈꯣꯏ ꯎꯔꯤꯁꯤ ꯑꯗꯨ ꯃꯊꯪꯗ ꯁꯤꯗ ꯚꯦꯔꯤꯐꯥꯏ ꯑꯦꯟ ꯑꯥꯙꯥꯔ ꯅꯝꯕꯔ ꯍꯥꯏꯁꯤ ꯁꯤꯗ ꯇꯤꯛ ꯇꯧꯕꯤꯔꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯏꯁꯥꯒꯤ ꯑꯥꯙꯥꯔ ꯅꯝꯕꯔꯗꯣ ꯅꯝꯕꯤꯔꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯈꯥꯗ ꯀꯦꯞꯆꯥ ꯚꯦꯔꯤꯐꯤꯀꯦꯁꯟ ꯍꯥꯏꯗꯤ ꯀꯣꯗꯁꯤꯃ ꯑꯃꯨꯛ ꯅꯝꯕꯤꯔꯅꯦꯕꯀꯣ ꯁꯤ ꯅꯝꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯤꯠ ꯇꯨ ꯚꯦꯔꯤꯐꯥꯏ ꯁꯤꯗ ꯇꯧꯔꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕ ꯑꯣꯏꯅ ꯁꯦꯀꯦꯟ 30ꯃꯨꯛꯂ 15ꯃꯨꯛ ꯂꯧꯕꯅꯦꯕ ꯁꯤ ꯑꯗꯨ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤ ꯈꯨꯗꯛꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯦꯌꯔꯁꯨ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯌꯦꯡꯉꯣ ꯑꯥꯙꯥꯔ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯝꯄ꯭ꯂꯤꯠ ꯑꯩꯒꯤ ꯑꯥꯙꯥꯔꯁꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯑꯗꯨꯒ ꯚꯦꯔꯤꯐꯤꯀꯦꯁꯟꯁꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯑꯗꯨ ꯁꯤꯗ ꯇꯤꯛ ꯃꯥꯔꯛꯁꯨ ꯇꯧꯔꯦꯗꯅ ꯒꯣꯔꯃꯦꯟꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯗꯣ ꯑꯩꯒꯤ ꯁꯤꯗ ꯂꯣꯏꯅ ꯃꯤꯡ ꯃꯅꯤꯄꯨꯔ ꯑꯗꯒꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒꯤ ꯂꯥꯁꯀꯤ 3 ꯗꯤꯖꯤꯠꯁꯤ ꯁꯤꯗ ꯄꯨꯝꯅꯃꯛꯇ ꯎꯍꯟꯕ ꯌꯥꯗꯕꯅꯤꯅ ꯑꯍꯨꯝꯁꯤ ꯎꯔꯦ ꯁꯤ ꯏꯁꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯪꯖꯔꯅꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯅꯣ ꯁꯤꯗ ꯂꯤꯡ ꯇꯧꯕꯤꯔꯤꯁꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯏꯁꯥꯅ ꯈꯪꯖꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯕ ꯑꯗꯨ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯖꯤꯜꯂꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯏꯁꯥꯒꯤ ꯐꯣꯟꯗ ꯑꯦꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯀꯅꯥꯒꯨꯝꯕꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯒꯤ ꯐꯣꯇꯣ ꯊꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯄꯤꯖꯒꯦ ꯂꯤꯡ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨ ꯆꯪꯕꯤꯔꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯀꯔꯝꯕꯅ ꯐꯣꯇꯣꯗꯣ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯖꯤꯟꯖꯔꯒꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯌꯥꯝꯗꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯕꯁ ꯂꯣꯏꯖꯔꯦ